Senjam Chirang the leiba start for shing Louthoknaba Hotnarakpagi Mayokta Senjam Chirang Loitang Khunou amadi Khurkhul gi Meira Paibi shingna Meeyamgi oiba Khongchat chattuna yaningdaba phongdokhre Meeyamgi Khongchat aduga mari lainana Meira Paibi shingna hai irang asina hek haurakpadagi chingkhong chingya da leiriba Meeyam tumba chaba khangdana ngasi fauba wana leiri Kuki kulai paiba singna drone dagi bomb thadarakuna asiana amadi asogapan thoghaliba talagasida Meeyamgi punsi ngak seliba security forcing Louthokani hairiba si lamdam asomgi Meeyamna yaba ngamloi leiriba security gi masing hengalalu haina mari lainaba singda taknaringai chairakta start force personal singa se Louthokhiba haiba se lamdam asomgi Meeyam kuki kulai paiba singi khutta tumna sikro haibaga chap manai maramaduna lamdam asomda leiriba start force personal sing Louthokpa yaroi kanigumba lengangna ngami haiduna nampuda security forcing ase Louthoknaba Hotnarakpagi lamdam asomgi Meeyamna chapjana thengnagani haina so Meira Paibi sing aduna Jackson wathamki ngarang bawda nungti drone ji nundang kudingi thadarakuna hogi drone jengbuda khoi je mai muthalaga yam wana ahing amta tumdana leiriba tala asida sarkar na hogi chingkhong chingya da leiriba security state force amadi forcing asibu lokhokani haibasi akoi suya yaningde maramdi akoi langakpa khulai paiba singju amata leite langakpa singju comping operation halaita tawduna bakoi sing asisu mafam amata da chingkhong chingya da leitre adu state force ke missing yamdraba MR gi mi kun kutha kha leiriba sibo hogi lokhokani haibase tasengna ma akoi Senjam Chirang na akoi na mau chilaga si kogduk kadang kon si punamakta leiriba sing asibu lokhok sungya yaro haibase koi yaningde haibagi damakta akoi ngasi yaningdabagi akoi rile si chasabani